ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯥꯡꯒꯤ ꯃꯈꯣꯡꯗꯗꯤ ꯆꯪꯖꯈ꯭ꯔꯔꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ R.K. ꯁꯅꯥꯊꯣꯏ꯫ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯤꯖꯔꯛꯂꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯅ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯈꯤꯕ ꯅꯨꯃꯤꯠꯅꯤ꯫ ꯅꯣꯡꯃ ꯑꯩꯅ ꯂꯩꯀꯥꯏꯒꯤ ꯏꯃꯥꯟꯅꯕ ꯑꯃꯒꯤ ꯃꯌꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 7:30 ꯇꯥꯔꯤ꯫ ꯏꯃꯥꯟꯅꯕ ꯈꯣꯏ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯌꯥꯝꯅ ꯅꯛꯅ ꯂꯩꯕ ꯋꯥꯛꯁꯣꯞ ꯑꯃꯗ ꯊꯕꯛ ꯁꯨꯕ ꯌꯥꯎꯖꯕ ꯑꯉꯥꯡ ꯑꯃ ꯂꯩ꯫ ꯑꯉꯥꯡ ꯑꯗꯨ ꯂꯥꯏ ꯑꯣꯛꯅꯔꯦ ꯍꯥꯏꯗꯨꯅ ꯀꯧꯔꯛꯑꯝꯃꯤ꯫ ꯋꯥꯛꯁꯣꯞꯀꯤ ꯑꯍꯜ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯋꯥꯛꯁꯣꯞ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯊꯥꯏꯅꯗꯒꯤ ꯃꯤꯌꯥꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯄ ꯃꯪꯒꯦ ꯄꯥꯝꯕꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯈꯔ ꯑꯃꯗꯤ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤ ꯈꯠꯅ ꯃꯐꯝ ꯑꯗꯨ ꯀꯥꯎꯅꯔꯨꯔꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯑꯉꯥꯡ ꯑꯁꯤꯅ ꯂꯥꯏ ꯑꯣꯛꯅꯔꯛꯂꯦ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯠꯂꯤ꯫ ꯂꯥꯏ ꯑꯣꯛꯅꯔꯤꯕ ꯑꯉꯥꯡ ꯑꯗꯨ ꯃꯨꯁꯂꯤꯝꯅꯤ꯫ ꯑꯗꯨ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯤꯇꯩ ꯑꯃꯥꯏꯕ ꯑꯃ ꯀꯧꯔꯨꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯃꯠꯇ ꯊꯤꯕ ꯐꯪꯈꯤꯗꯦ꯫ ꯑꯩ ꯑꯗꯨꯝ ꯐꯪꯗꯅ ꯍꯜꯂꯛꯄꯗꯒꯤ ꯋꯥꯛꯁꯣꯞ ꯃꯄꯨ ꯑꯗꯨꯅ ꯃꯨꯁꯂꯤꯝꯒꯤ ꯃꯥꯏꯕ ꯑꯃ ꯊꯤꯕ ꯆꯠꯈ꯭ꯔꯤ꯫ ꯃꯍꯥꯛ ꯆꯠꯈ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯔꯨꯛꯅ ꯑꯉꯥꯡ ꯑꯗꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨꯅ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ "ꯑꯁꯤꯗꯒꯤ ꯑꯃꯨꯕꯁꯦ ꯀꯅꯥꯅꯣ? ꯑꯩ ꯆꯠꯂꯒꯦ, ꯑꯩꯒꯤ ꯂꯝꯕꯤꯗ ꯊꯠꯂꯛꯀꯅꯨ" ꯍꯥꯏꯔꯒ ꯍꯧꯒꯠꯂꯛꯂꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯅꯤꯅ ꯐꯥꯏ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯅꯕ ꯉꯝꯗꯗꯅ ꯑꯩꯈꯣꯏ ꯇꯔꯨꯛꯃꯛ ꯆꯪꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯐꯥꯕ ꯉꯝꯂꯝꯗꯦ꯫ ꯇꯟꯖꯥꯗꯨꯗ ꯃꯈꯣꯏꯒꯤ ꯃꯍꯥꯖꯣꯜ ꯑꯗꯨꯅ ꯃꯥꯏꯕ ꯑꯃ ꯄꯨꯔꯒ ꯂꯥꯛꯄꯗꯒꯤ ꯇꯥꯟ ꯆꯥꯅꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯑꯉꯥꯡ ꯑꯗꯨꯗ ꯏꯁꯤꯡ ꯈꯤꯛꯄꯗꯒꯤ ꯑꯗꯨꯃꯛ ꯑꯉꯥꯡ ꯑꯗꯨ ꯋꯥꯟꯊꯈ꯭ꯔꯤ꯫ ꯀꯔꯤꯅꯣ ꯈꯔ ꯁꯣꯜꯂꯒ ꯑꯉꯥꯡ ꯑꯗꯨ ꯂꯥꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯗꯨꯃꯛ ꯐꯈ꯭ꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯨ ꯏꯃꯤꯠꯅ ꯎꯔꯨꯕꯗ ꯈꯔꯗꯤ ꯀꯤꯕ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯊꯔꯨꯕ ꯇꯧꯗꯦ꯫ ꯈꯤꯇꯛ ꯂꯩꯔꯤꯉꯩꯗ ꯃꯥꯏꯕꯗꯨ ꯊꯤꯜꯂꯨꯅꯕꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩ ꯃꯥꯏꯕ ꯑꯗꯨ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯒꯤ ꯏꯃꯥꯟꯅꯕꯗꯨꯅ ꯃꯍꯥꯛꯀ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ "ꯌꯥꯔꯅꯤꯗ, ꯒꯥꯔꯤ ꯑꯃ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯍꯨꯝ ꯇꯣꯡꯁꯤꯜꯂꯕꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ꯫ ꯂꯝꯕꯤꯗ ꯆꯦꯛ ꯇꯧꯔꯝꯂꯕꯗꯤ ꯑꯃꯨꯛ ꯐꯔꯛ ꯇꯥꯒꯅꯤ꯫ ꯌꯥꯝꯅ ꯂꯥꯞꯄꯁꯨ ꯅꯠꯇꯦ" ꯐꯠ ꯂꯥꯛꯈꯤ꯫ ꯑꯩ ꯑꯗꯨꯃꯛ ꯊꯤꯜꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯍꯞꯇꯥꯗ ꯃꯥꯏꯕ ꯑꯗꯨ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯍꯞꯇꯥꯗ ꯊꯤꯜꯂꯨꯔꯒ ꯌꯨꯝ ꯍꯜꯂꯛꯄꯗ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯒꯗꯕ ꯃꯤꯅꯤꯠ ꯈꯔ ꯈꯛꯇ ꯉꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯅꯗꯤ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯍꯥꯟꯅꯗꯒꯤꯁꯨ ꯀꯌꯥ ꯀꯤꯒꯟꯕ ꯃꯤ ꯅꯠꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯗꯨꯅ ꯂꯥꯏ ꯑꯣꯛꯅꯩ ꯍꯥꯏꯕ ꯂꯝꯕꯤ ꯑꯁꯤꯗ ꯑꯩ ꯂꯥꯛꯏ꯫ ꯃꯔꯝꯗꯤ ꯂꯝꯕꯤ ꯑꯗꯨ ꯑꯩꯒꯤꯁꯨ ꯌꯨꯝ ꯌꯥꯝꯅ ꯅꯛꯅꯔꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯩꯅ ꯃꯪꯒꯦ ꯃꯈꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯗ ꯃꯤ ꯑꯃ ꯀꯥꯈꯠꯂꯛꯈꯤꯕꯒꯨꯝ ꯈꯪꯂꯨꯝ ꯂꯨꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯁꯥ ꯑꯗꯨ ꯇꯨ ꯈꯪꯆꯤꯡ ꯆꯨꯡꯉꯛꯏ꯫ ꯁꯝ ꯀꯥꯁꯤ ꯆꯞ ꯌꯨꯡꯈ꯭ꯔꯤ꯫ ꯑꯩ ꯈꯪꯀꯤ ꯀꯤꯔꯛꯂꯝꯃꯤ꯫ ꯀꯤꯖꯗꯨꯅ ꯑꯩꯒꯤ ꯏꯁꯥꯗ ꯌꯥꯎꯖꯕ ꯐꯣꯟꯒꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯈꯤꯗ꯭ꯔꯤ꯫ ꯒꯥꯔꯤ ꯀꯟꯅ ꯊꯧꯔꯛꯂꯤ꯫ ꯑꯩꯅ ꯌꯨꯝꯒꯤ ꯒꯦꯠ ꯑꯗꯨ ꯒꯥꯔꯤꯅ ꯀꯟꯅ ꯊꯣꯝꯖꯤꯜꯂꯒ ꯒꯥꯔꯤ ꯑꯗꯨ ꯊꯣꯡꯖꯤꯜ ꯃꯄꯥꯜ ꯐꯥꯎꯕ ꯀꯟꯅ ꯊꯧꯖꯤꯜꯂꯛꯈꯤ꯫ ꯑꯩ ꯀꯤꯃꯟꯕꯅ ꯑꯗꯨꯃꯛ ꯒ꯭ꯌꯥꯟ ꯃꯥꯡꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥ ꯑꯗꯨ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗ ꯑꯩꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗ ꯏꯃꯥ ꯑꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯏꯃꯥ ꯊꯣꯛꯂꯛꯄ ꯑꯃꯗꯤ ꯏꯃꯥꯅ ꯄꯨꯊꯣꯔꯛꯄ ꯃꯩ ꯃꯉꯥꯜ ꯎꯕꯗꯒꯤ ꯈꯤꯇꯪꯗꯤ ꯐꯔꯤ꯫ ꯑꯗꯨꯒ ꯏꯃꯥꯗ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯂꯤꯔꯤ꯫ ꯏꯃꯥꯅ ꯈꯣꯏꯖꯨ ꯂꯩꯈꯥꯝ ꯇꯧꯔꯒ ꯃꯩ ꯑꯣꯛꯊꯣꯛꯄꯤꯔꯤ꯫ ꯑꯗꯨꯒ ꯈꯔ ꯐꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯀꯥꯗ ꯏꯊꯟꯗ ꯇꯨꯝꯕ ꯉꯝꯗꯕꯗꯒꯤ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯇꯨꯝꯕ ꯆꯠꯂꯤ꯫ ꯑꯗꯨ ꯐꯥꯎꯕ ꯇꯨꯝꯕ ꯈꯔ ꯑꯃꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯇꯨꯝꯕꯗꯤ ꯇꯨꯝꯂꯤ꯫ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅ ꯀꯤꯗꯕꯒꯨꯝꯅꯁꯨ ꯇꯧꯔꯝꯃꯤ꯫